ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯤꯝ ꯏꯔꯣꯜꯅꯨꯡꯗꯒꯤ ꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯁꯣꯅꯝ ꯋꯥꯡꯆꯨꯛ ꯀꯧꯕ ꯏꯟꯖꯤꯅꯤꯌꯔ ꯑꯃꯅ ꯀꯔꯤꯒꯤꯗꯃꯛ ꯐꯦꯜ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯈꯛꯇꯃꯛ ꯇꯝꯕ ꯐꯦꯂꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯤꯡꯈꯠꯂꯤꯕꯅꯣ, ꯑꯗꯨꯒ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯀꯔꯝꯅ ꯄꯔꯥ ꯇꯥꯛꯄꯤ ꯇꯝꯕꯤ ꯍꯥꯏꯕꯗꯨ ꯈꯪꯕꯤꯅꯕꯒꯤꯗꯃꯛ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕꯗ ꯌꯦꯡꯕꯤꯌꯨ꯫ ꯁꯣꯅꯝ ꯋꯥꯡꯆꯨꯛ ꯑꯁꯤ 1966ꯀꯤ ꯁꯦꯞꯇꯦꯝꯕꯔ 1ꯗ ꯂꯗꯥꯈꯀꯤ ꯂꯦ ꯍꯥꯏꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯄꯣꯛꯈꯤ꯫ ꯂꯗꯥꯈ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯖꯝꯃꯨ ꯀꯥꯁꯃꯤꯔꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯌꯥꯝꯅ ꯏꯪꯕ ꯃꯔꯚꯨꯃꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 9 ꯁꯨꯔꯛꯄ ꯐꯥꯎꯕꯗ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯑꯃꯠꯇ ꯀꯥꯕ ꯍꯧꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯄꯔꯥ ꯈꯔ ꯇꯥꯛꯄꯤꯕꯁꯤ ꯅꯠꯇꯅ ꯃꯍꯥꯛ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯁꯣꯅꯝ ꯋꯥꯡꯆꯨꯛꯀꯤ ꯃꯄꯥ ꯑꯁꯤ ꯃꯇꯝ ꯑꯗꯨꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 9 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯁ꯭ꯔꯤꯅꯒꯔꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯤꯡ ꯆꯜꯂꯝꯃꯤ꯫ ꯁꯛ-ꯆꯨ ꯑꯃꯁꯨꯡ ꯂꯣꯟꯒꯤ ꯈꯦꯠꯅꯕ ꯂꯩꯕꯅ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯁꯥꯇ꯭ꯔꯁꯤꯡꯗꯒꯤ ꯇꯣꯈꯥꯏ ꯇꯥꯔꯝꯃꯤ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯄꯪꯕ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯅꯁꯨ ꯃꯌꯥꯝꯅ ꯂꯧꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯗꯦꯜꯂꯤꯗ ꯆꯦꯟꯗꯨꯅ ꯗꯦꯜꯂꯤꯒꯤ ꯕꯤꯁꯦꯁ ꯀꯦꯟꯗ꯭ꯔ ꯕꯤꯗ꯭ꯌꯥꯂꯌ ꯍꯥꯏꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨꯒ ꯎꯅꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯔꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯁ꯭ꯔꯤꯅꯒꯔꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤꯗ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔꯤꯡꯗ ꯕꯤ.ꯇꯦꯛ ꯇꯝꯂꯝꯃꯤ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯟꯖꯤꯅꯤꯌꯔꯤꯡ ꯑꯣꯏꯅ ꯈꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯍꯨꯜꯂꯛꯈꯤꯗꯦ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯩꯁꯥ ꯇꯥꯟꯖꯗꯨꯅ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯝꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯍꯥꯛꯅ ꯂꯗꯥꯈꯇ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯄꯔꯥ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖꯀꯤ ꯐꯤ ꯑꯗꯣ ꯍꯨꯜꯂꯝꯃꯤ꯫ ꯃꯌꯥꯝ, ꯂꯗꯥꯈ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯁꯦꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯂꯝꯗ ꯌꯥꯝꯅ ꯁꯣꯟꯊꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯗꯥꯈꯀꯤ ꯁꯥꯇ꯭ꯔ ꯆꯥꯗ 35ꯗꯤ ꯍꯥꯏꯕꯗꯤ 95%ꯗꯤ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯔꯤ, ꯑꯗꯨꯒ ꯁ꯭ꯀꯨꯜ ꯈꯔ ꯑꯃꯗꯤ ꯄꯥꯁ ꯄꯥꯔꯁꯦꯟꯇꯦꯖꯁꯤ 0 ꯑꯣꯏꯕꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯗꯥꯈꯀꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯦꯜ ꯑꯣꯏꯔꯤꯕꯁꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯜ ꯉꯥꯛꯇꯁꯨ ꯅꯠꯇꯦ, ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯗꯨꯅꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯆꯦꯠꯅ ꯊꯥꯖꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔ ꯑꯃꯃꯨꯛ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ, ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯦ ꯁꯤꯗꯩꯗ ꯆꯦꯟꯖ ꯄꯨꯔꯛꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯈꯛ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯆꯦꯠꯅ ꯊꯥꯖꯩ꯫ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔꯤꯡꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀ ꯅꯛꯅꯕ ꯃꯃꯥꯟꯅꯕ 5ꯒ ꯂꯣꯏꯅꯅ ꯁꯦꯛꯃꯣꯜ ꯍꯥꯏꯕꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯏꯗꯨꯀꯦꯁꯟ ꯑꯦꯟড ꯀꯜꯆꯔꯦꯜ ꯃꯨꯚꯃꯦꯟꯠ ꯑꯣꯐ ꯂꯗꯥꯈ ꯍꯥꯏꯕ ꯑꯃ ꯃꯍꯥꯛꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯗꯥꯈꯀꯤ ꯒꯣꯚꯔꯟꯃꯦꯟꯠꯒ ꯈꯨꯠꯁꯝꯅꯗꯨꯅ ꯂꯗꯥꯈꯇ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯆꯠꯇꯨꯅ ꯄꯔꯥ ꯇꯥꯛꯄꯤꯕꯒꯤ ꯊꯕꯛ ꯑꯁꯦ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯍꯧꯗꯣꯛꯂꯤꯕ ꯃꯤꯁꯟ ꯑꯗꯣ ꯃꯍꯩ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯗꯥꯈꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯆꯥꯗ 65ꯗꯤ ꯄꯥꯁ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯥꯗ 75% ꯄꯥꯁ ꯇꯧꯕ ꯍꯦꯟꯒꯠꯂꯛꯂꯕ ꯐꯥꯎꯕꯁꯨ 25% ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯦꯜ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯃꯌꯥꯝꯅ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯏꯟꯊꯣꯛꯄꯤꯔꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝꯅ ꯍꯤꯡꯈꯤꯕꯁꯦ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯣꯞ ꯇꯣꯞꯄ ꯃꯈꯜꯒꯤ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯈꯠꯀꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯇ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯕ ꯐꯪꯅꯕꯒꯤꯗꯃꯛ ꯏꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯃꯥꯔꯛ ꯀꯌꯥ ꯌꯥꯝꯅ ꯐꯪꯏ ꯍꯥꯏꯕꯒꯤ ꯃꯈꯥ ꯄꯣꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯅꯝ ꯋꯥꯡꯆꯨꯛꯀꯤ ꯁ꯭ꯀꯨꯜ ꯑꯁꯤꯗꯗꯤ ꯐꯦꯜ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯈꯛꯇꯃꯛ ꯂꯧꯏ ꯍꯥꯏꯔꯤ꯫ ꯁꯣꯅꯝ ꯋꯥꯡꯆꯨꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯈꯤ, ꯀꯔꯤꯒꯨꯝꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯕ ꯇꯥꯔꯒꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯋꯦꯇꯤꯡ ꯂꯤꯁ ꯐꯥꯎꯕꯗꯗꯤ ꯂꯩꯕ ꯌꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯅꯣꯛꯃꯤ ꯇꯧꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯆꯨꯅꯗ꯭ꯔꯦ, ꯃꯍꯥꯛꯀ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯆꯥꯟꯅꯕ ꯍꯩꯅꯖꯕ ꯃꯑꯣꯡꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡ ꯑꯁꯦ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄꯥꯟꯗꯝꯅꯤ꯫ ꯁꯣꯅꯝ ꯋꯥꯡꯆꯨꯛꯀꯤ ꯁ꯭ꯀꯨꯜ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯁ꯭ꯀꯨꯜ ꯑꯃ ꯅꯠꯇꯦ꯫ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡ ꯑꯃꯅꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯗꯗꯤ ꯂꯥꯏꯔꯤꯛ ꯄꯥꯏꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯉꯥꯛꯇ ꯅꯠꯇꯦ, ꯁ꯭ꯀꯨꯜ ꯑꯁꯤꯗꯗꯤ ꯂꯔꯟ ꯕꯥꯏ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯍꯥꯏꯕꯗꯤ ꯁꯥꯇ꯭ꯔ ꯃꯁꯥ ꯃꯁꯥꯅ
ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯛꯊꯦꯡꯅꯅ ꯇꯧꯖꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯅꯣꯂꯦꯖ ꯑꯗꯨꯕꯨ ꯇꯥꯟꯁꯤꯟꯕ ꯑꯗꯨꯕꯨꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯃꯈꯣꯏꯅ ꯑꯄꯤꯛꯄ ꯒꯣꯔꯃꯦꯟ ꯑꯃꯒꯤ ꯃꯑꯣꯡꯗ ꯊꯥ ꯑꯅꯤ ꯈꯨꯗꯤꯡꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯈꯜꯂꯤ꯫ ꯈꯜꯂꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯧ ꯄꯨꯒꯗꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯁꯤꯟꯅꯩ꯫ ꯈꯨꯗꯝ ꯑꯣꯏꯅ ꯐꯨꯗ ꯑꯦꯟড ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯅꯠꯇ꯭ꯔꯒ ꯏꯅꯔꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯏꯅꯁꯨ ꯈꯥꯏꯗꯣꯛꯂꯤ꯫ ꯃꯈꯣꯏꯅ ꯊꯥ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯐꯪꯒꯗꯕ ꯄꯥꯟꯗꯝꯁꯤꯡ ꯁꯦꯝꯃꯤ ꯑꯗꯨꯒ ꯄꯥꯟꯗꯝꯁꯤꯡ ꯑꯗꯣ ꯐꯪꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯒ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯐꯪꯂꯝꯂꯤꯕ ꯄꯥꯟꯗꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯔꯤꯄꯣꯔꯠꯁꯤꯡ ꯐꯣꯡꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯗ ꯆꯪꯗ ꯌꯥꯗꯕ ꯄꯨꯟꯁꯤꯒꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟꯁꯤꯡ ꯇꯥꯟꯁꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯄꯨꯟꯁꯤꯗ ꯈꯪꯗꯕ ꯌꯥꯗꯕ, ꯍꯩꯇꯕ ꯌꯥꯗꯕ ꯂꯧꯁꯤꯡ ꯒ꯭ꯌꯥꯟꯁꯤꯡ ꯑꯁꯦ ꯂꯥꯏꯔꯤꯛꯇꯒꯤ ꯉꯥꯛꯇꯅ ꯐꯪꯕ ꯑꯣꯏꯊꯣꯛꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯗꯤ ꯍꯛꯊꯦꯡꯅꯅ ꯊꯕꯛ ꯑꯣꯏꯅ ꯏꯁꯥꯅ ꯇꯧꯔꯕ ꯀꯥꯟꯗꯗ ꯂꯧꯁꯤꯡ ꯒ꯭ꯌꯥꯟꯁꯤꯡ ꯐꯪꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯅꯧ ꯑꯅꯧꯕ ꯂꯧꯁꯤꯡ ꯒ꯭ꯌꯥꯟꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯂꯧꯁꯤꯡ ꯒ꯭ꯌꯥꯟꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃꯅꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯥꯎꯆꯦ ꯗ ꯀꯦꯝꯄꯁ ꯇꯥꯏꯝꯁ, ꯃꯁꯥꯒꯤ ꯑꯣꯏꯕ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯗ ꯀꯦꯝꯄꯁ ꯔꯦꯗꯤꯑꯣ ꯍꯥꯏꯅ ꯂꯩꯖꯩ꯫ ꯃꯈꯣꯏꯅ ꯄꯥꯎꯆꯦ ꯑꯃꯁꯨꯡ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯑꯅꯧ ꯑꯅꯧꯕ ꯂꯧꯁꯤꯡ ꯒ꯭ꯌꯥꯟꯁꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯗ ꯄꯤꯔꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯀꯦꯝꯄꯁꯇ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯦ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛꯅ ꯁꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯅ ꯁꯥꯕꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯁꯥꯏꯟꯁꯀꯤ ꯑꯣꯏꯕ ꯅꯣꯂꯦꯖꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡꯁꯥ ꯃꯉꯥꯜꯗꯒꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤꯅ ꯃꯩꯁꯥ ꯄꯨꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯩꯁꯥꯁꯤꯡ ꯑꯁꯦ ꯁꯣꯂꯔ ꯏꯅꯔꯖꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯇꯨꯡꯁꯤꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ -15ꯗꯒꯤꯅ -20 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯐꯥꯎꯕ ꯏꯪꯏ꯫ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁ ꯑꯁꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ 15 ꯗꯤꯒ꯭ꯔꯤꯗꯒꯤꯅ 20 ꯗꯤꯒ꯭ꯔꯤ ꯐꯥꯎꯕ ꯁꯥꯍꯟꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯨꯡꯁꯤꯜꯂꯤꯕ ꯁꯣꯂꯔ ꯏꯅꯔꯖꯤ ꯑꯁꯤꯅ ꯃꯈꯣꯏꯅ ꯆꯥꯛ ꯊꯣꯡꯕꯗ, ꯃꯩ ꯊꯥꯟꯕꯗ ꯑꯗꯨꯒ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠꯄꯗꯁꯨ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯗꯥꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯏꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯍꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯁꯤꯒꯨꯝꯂꯕ ꯇꯨꯡꯁꯜꯂꯕ ꯁꯣꯂꯔ ꯏꯅꯔꯖꯤ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯂꯤꯕ ꯏꯅꯔꯖꯤ ꯑꯁꯤꯅ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯗꯁꯨ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯍꯤꯃꯥꯂꯌꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯤꯕ ꯍꯤꯃꯥꯂꯌꯥꯒꯤ ꯃꯐꯝ ꯑꯁꯤꯗ ꯎꯟ ꯃꯇꯨꯝꯁꯤꯡ ꯑꯁꯦ ꯁꯧꯗꯣꯔꯛꯇꯨꯅ ꯏꯆꯥꯎ ꯊꯣꯛꯄꯒꯤ ꯑꯋꯥꯕꯁꯤꯡ ꯇꯠꯇꯅ ꯊꯣꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅ ꯑꯅꯧꯕ ꯏꯅꯣꯚꯦꯇꯤꯚ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯎꯟ ꯃꯇꯨꯝ ꯍꯥꯏꯕꯗꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯒ꯭ꯂꯦꯁꯤꯌꯔ ꯑꯃ ꯁꯦꯝꯗꯨꯅ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯎꯟ ꯃꯇꯨꯝ ꯑꯁꯤꯕꯨ ꯇꯞꯅ ꯇꯞꯅ ꯁꯧꯗꯣꯛꯍꯟꯗꯨꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯦ ꯍꯟꯊꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯅꯝ ꯋꯥꯡꯆꯨꯛꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ, ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯒ꯭ꯂꯦꯁꯤꯌꯔ ꯑꯁꯤ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯥꯏꯟꯇꯤꯐꯤꯛ ꯇꯦꯛꯅꯤꯛ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯁꯥꯏꯟꯁꯀꯤ ꯑꯣꯏꯕ ꯅꯣꯂꯦꯖ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯕ ꯄꯥꯏꯞ ꯑꯃꯒꯤ ꯃꯇꯦꯡꯅ ꯍꯤꯃꯥꯂꯌꯟꯒꯤ ꯑꯉꯝꯕ ꯆꯤꯡꯃꯥꯏꯗꯒꯤ ꯄꯥꯏꯞ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨꯅ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯂꯩꯃꯥꯏꯗ ꯌꯩꯕ ꯃꯇꯝꯗ ꯏꯁꯤꯡꯁꯤꯡ ꯑꯗꯣ ꯃꯊꯛꯇ ꯐꯨꯒꯠꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯒꯤ ꯑꯏꯪꯕ ꯑꯁꯤꯗꯤ -20ꯗꯒꯤꯅ -30 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯏꯪꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯁꯤꯡꯒꯤ ꯐ꯭ꯔꯤꯖꯤꯡ ꯄꯣꯏꯟꯠ ꯍꯥꯏꯕꯁꯤꯗꯒꯤꯗꯤ ꯌꯥꯝꯅ ꯍꯦꯜꯂꯦ ꯍꯥꯏꯅ ꯇꯥꯛꯄ꯫ ꯑꯗꯨꯅ ꯄꯥꯏꯞ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨꯅ ꯃꯊꯛꯇ ꯐꯨꯒꯠꯂꯛꯂꯤꯉꯩ ꯃꯇꯝꯗ ꯐ꯭ꯔꯤꯖꯤꯡ ꯄꯣꯏꯟꯠꯗꯒꯤ ꯍꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡꯁꯤꯡ ꯑꯗꯣ ꯎꯟ ꯃꯇꯨꯝ ꯑꯣꯏꯅ ꯐꯝꯖꯤꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯎꯟ ꯃꯇꯨꯝ ꯑꯁꯦ ꯁꯦꯔꯩ ꯑꯃꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯗꯤ ꯀꯣꯟ ꯁꯦꯞ ꯑꯣꯏꯅ ꯁꯦꯝꯃꯤ꯫ ꯀꯣꯟ ꯁꯦꯞ ꯍꯥꯏꯕꯗꯤ ꯁꯦꯔꯩ ꯍꯥꯏꯕ ꯑꯁꯤꯃꯛꯇꯕꯨ ꯃꯈꯣꯡꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯗꯨꯒ ꯃꯇꯣꯟ ꯇꯨꯝꯕ ꯃꯔꯝꯅ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯥ ꯃꯉꯥꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯣꯟ ꯁꯦꯞ ꯑꯣꯏꯕ ꯎꯟ ꯃꯇꯨꯝ ꯑꯗꯨꯗ ꯌꯩꯕ ꯃꯇꯝꯗ ꯁꯔꯐꯦꯁ ꯑꯦꯔꯤꯌꯥ ꯍꯥꯏꯕꯗꯤ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯎꯟ ꯃꯇꯨꯝ ꯑꯗꯨꯗ ꯌꯩꯔꯤꯕ ꯑꯗꯣ ꯑꯇꯣꯞꯄ ꯎꯟ ꯃꯇꯨꯝ ꯑꯃꯗ ꯌꯩꯕꯒ ꯆꯥꯡꯗꯝꯅꯔꯨꯔꯕꯗꯤ ꯍꯥꯏꯔꯤꯕ ꯀꯣꯟ ꯁꯦꯞ ꯑꯣꯏꯕ ꯎꯟ ꯃꯇꯨꯝ ꯑꯗꯨꯗ ꯌꯩꯕ ꯑꯗꯨꯅ ꯌꯥꯝꯅ ꯍꯟꯊꯩ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯤꯡ ꯁꯧꯗꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯟꯊꯩ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯎꯟ ꯃꯇꯨꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯧꯗꯣꯛꯈ꯭ꯔꯕꯁꯨ ꯍꯥꯏꯔꯤꯕ ꯑꯥꯏꯁꯇꯨꯄꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯒ꯭ꯂꯦꯁꯤꯌꯔ ꯑꯁꯤꯅ ꯇꯞꯅ ꯇꯞꯅ ꯁꯧꯗꯣꯛꯇꯨꯅ ꯂꯝꯗꯝ ꯑꯗꯨꯗ ꯏꯁꯤꯡ ꯋꯥꯅꯔꯕ ꯃꯇꯝꯗ ꯏꯁꯤꯡ ꯐꯪꯍꯟꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯇꯥꯕꯤꯔꯝꯂꯒꯅꯤ ꯃꯗꯨꯗꯤ ꯀꯦꯗꯔꯅꯥꯊꯇ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯁꯨꯡ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯣ
ꯑꯁꯤꯒꯨꯝꯂꯕ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯁꯦ ꯍꯤꯃꯥꯂꯌꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯊꯣꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯔꯝꯗꯤ ꯍꯤꯃꯥꯂꯌꯥꯒꯤ ꯆꯤꯡꯁꯥꯡꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯆꯧ ꯎꯟ ꯃꯇꯨꯝꯁꯤꯡ ꯑꯁꯦ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯧꯗꯣꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯎꯟꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝ ꯁꯧꯗꯣꯔꯛꯄꯅ ꯑꯆꯧꯕ ꯄꯥꯠ ꯀꯌꯥ ꯑꯃ ꯁꯦꯝꯂꯤ ꯍꯥꯏꯔꯤꯕ ꯄꯥꯠꯁꯤꯡ ꯑꯁꯤꯅ ꯏꯁꯤꯡꯁꯤꯡ ꯑꯁꯦ ꯄꯥꯊꯣꯔꯛꯈꯤꯕ ꯇꯥꯔꯕꯗꯤ ꯑꯁꯤꯒꯨꯝꯂꯕ ꯈꯦꯗꯔꯅꯥꯊꯇ ꯊꯣꯛꯈꯤꯕ ꯁꯥꯊꯤꯔꯕ ꯏꯆꯥꯎꯁꯤꯡ ꯑꯁꯦ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯅꯝ ꯋꯥꯡꯆꯨꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯒ꯭ꯂꯦꯁꯤꯌꯔ ꯍꯥꯏꯕꯗꯤ ꯑꯥꯏꯁ ꯇꯨ ꯄꯥꯔꯒꯤ ꯇꯦꯛꯅꯤꯛ ꯑꯁꯦ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯨꯝꯂꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯑꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯣꯅꯝ ꯋꯥꯡꯆꯨꯛꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯁꯤꯡ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯕꯦꯁꯤꯛ ꯁꯥꯏꯟꯁꯀꯤ ꯅꯣꯂꯦꯖꯅ ꯄꯨꯊꯣꯛꯄ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯅ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯂꯒꯗꯤ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯪꯂꯤ ꯂꯗꯥꯛꯇꯒꯤ ꯍꯧꯈꯤꯕ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯤꯡ ꯄꯜꯂꯕꯗ ꯁꯤꯋꯥꯡ ꯔꯤꯛꯆꯤꯡ ꯃꯍꯥꯛ ꯑꯁꯤ ꯂꯗꯥꯛꯀꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯖꯔꯅꯦꯂꯤꯁ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤ ꯑꯅꯤꯁꯨꯕꯗ ꯁ꯭ꯇꯦꯟꯖꯤꯡ ꯃꯍꯥꯛ ꯑꯁꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯃꯤꯡ ꯆꯠꯂꯕ ꯐꯤꯜꯝ ꯄꯨꯊꯣꯛꯄ ꯅꯤꯄꯥ ꯑꯃꯅꯤ ꯃꯍꯥꯛ ꯏꯟꯗꯤꯌꯥ ꯀꯅꯥꯗꯥ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯇ ꯐꯤꯜꯝꯒꯤ ꯂꯝꯗ ꯑꯦꯋꯥꯔꯗ ꯀꯌꯥꯁꯨ ꯐꯪꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯍꯨꯝꯁꯨꯕꯗ ꯊꯤꯟꯂꯥ ꯁꯔꯣꯜ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯋꯨꯃꯦꯟ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃꯅꯤ ꯃꯍꯥꯛ ꯑꯁꯤ ꯄꯔꯁꯟ ꯑꯣꯐ ꯗ ꯌꯔꯒꯤ ꯑꯦꯋꯥꯔꯗꯁꯨ ꯐꯪꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯣꯝꯅ ꯈꯟꯕꯤꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯒꯤ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁ꯭ꯀꯨꯜꯁꯤꯡꯗꯒꯤ ꯇꯝꯂꯛꯄ ꯁꯥꯇ꯭ꯔ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯁꯤ ꯍꯟꯖꯤꯟ ꯁ꯭ꯀꯨꯜꯗ ꯐꯦꯜ ꯑꯣꯏꯔꯛꯂꯕ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯦꯂꯦꯟꯗꯤ ꯋꯥꯠꯄ ꯅꯠꯇꯦ ꯍꯥꯏꯅ ꯁꯣꯅꯝ ꯋꯥꯡꯆꯨꯛꯅ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏꯅ ꯁꯣꯅꯝ ꯋꯥꯡꯆꯨꯛꯀꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯧꯈꯤ ꯑꯗꯨꯅ ꯁꯣꯅꯝ ꯋꯥꯡꯆꯨꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯗ ꯑꯁꯨꯝꯅ ꯍꯪꯂꯤ ꯃꯗꯨꯗꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟ ꯃꯥꯏꯊꯤꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯁꯤ ꯐꯥꯎꯕ ꯇꯧꯕ ꯉꯝꯂꯒ ꯅꯍꯥꯛꯅꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯑꯗꯣꯝ ꯋꯥꯈꯜ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯕꯤꯌꯨ